Johnny Depp amadi Amber Heard anima ki fight hai se competition ki fight adu nate sorry Johnny Depp yamno maming leiba Jack the Sparrow haina khangdaba America gi afaw actor aduni mana ming yamno mak chat ki base Pirates of the Caribbean gomba film sing de kini afaw actor ni mahaga se hojik 56 years phare aduga maga hojik yamno mak nungai na dana khatna baka yaw ki duna ayo ba thak to court yauna case to na duna malem da phajada manam chatli ba sina man lorombi magi wife Amber Heard ko bi asigani Amber Heard ase American actress ni pawbini magi mingler wa film kharadi Never Back Down Tribe Angry The Rum Diary asina chingbani magi bobi atai sulai okay makoyani asi afaw were millionaire ngaktani atang bakar banglo awat pa haibase amata laikhidrabani but sad makoi gi punsi da santi leiti married life no aiti sen dairasu tumba yati drugs lawi you thakwa thautai punsi mo maril ta taba aikoina uri basini life ta mioi kanglu khara lei makoi gi tungi punsi nungai pa hauna de kudamoina the prostitutes amasung jadu to wasing makoi ase nungai na haudi haina hainei. So Johnny Depp ase hojik 56 years fare maga first wife amaga sulai minarami divorce oikibani madugi matungda afawbi actress Amber Heard ka nungsina duna dating hauki amasung 2015 da yumbale 2015 dagi 2017 fawba laiminnar matungda makoyane ase muktinaki asuki matik thinaki makoyani phunaki Amber Heard na di hai mabu yamna toina phuraki you thaki nasada ngauduna lai Johnny Depp ase magi physically sexually mentally assault torki lai minnar ba matam phawbada noma phawbada santi lehalaki de aiduna hojik case kanna tawnari pasini makoyani gi relation jahi ani gi manungda oirakhiba oikiba manungi oi pawari kaya mayam mang chingthokna duna yamna phajadama manam machadhalli experts in the Heidi, Johnny Depp gentleman ne apaba mini adu magi girlfriend or wife asina mabu asukimatik hanthalle magi image asukimatik mangan kre magi career pumang mangan bi kre hojik Johnny Depp ki America ki Virginia da trial chathari magi wife asina Caribbean Pirates ki franchise amadi yamna maruiba achievement amadi projects kaya dagi Johnny Depp ko khud hamhan kre hojik Johnny Depp na amuk magi wife asina tauram kiba amuba taba wa punumuk jingthorakli puthorakli miyamangda madugi manungda illegal sexual relation atopa nupaga leirambigi wafam su yawrakli hai prithibi gi miyamangda actor actress ani asigi wari asina phajana namthialle hojik Johnny Depp na hairi iralti aingonda gi magini helngani adugi praman kyasu mar puthorakli hojik amuk Amber Heard ki trial oirakani cross examination lakhi gani makoyani asigi case ase tha taruku kuchangani hairi matang asida interesting oy point kharana Johnny Depp na Amber Heard gi chahi kuni thoi halli hairi amarom da nupi ase hojik 36 years da suri gap oiman kre aduga Johnny Depp ta hakchang gi award pa leiba kariro ani so point na Jack the Sparrow natraga Johnny Depp asigi ahan bu nupi do macha ani ga kailaki bani madugi nungai tra changbra kaino America di wasi amda common oy wani macha la kaina ba nupi na kaina ramba nupa na kaina ramba ngasi na ama hayeng ama makal mathil ni makoise actually Hollywood oigera Bollywood oigera actor actress singer sigi life ase hiyeng badadi onthok nungai gi daw male adubu akhang hi sing hai makoi na hena wai makoi gi life mong chadaba yamna yaukibagi wari da pictali anyway Amber Heard na Johnny Depp tagi demand or bese $7 million ni angak pani 2018 gi mangdi gi oiraklaba case ni mabani kise Amber Heard na magi mathakta paliba case ase sathi bangakta ni hairi you thaki drugs lawi nupi pui makhal mathel ni women empowerment haibase hasi mo women na lana nainarak pani nei tharak pani hainasu akhang haising hairi maram asidagi Johnny Depp ki project makai mangondagi munsin kre hojik Johnny Depp amadi nupi asi case ase loidri Johnny Depp na hojik proof ka puthorokli ma ki mathakta ma ki mauna paliba case ase aran bari haiduna adubu malem na khangkre makoyani secret life asuki matik modam bara asuk hantha bara haibase